ककागी युमसे नंगी गुम्मनी नंगी बाबा लेरिंगेदीने इमुंग अमत्त ओइना लेमिनरमीबनी इचासिदी नंगना लेनिंग मखै लेरोला चलो चलो अंगोलो को चलो खिए काका चलो 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 कईदौरे लेपदे हईब नतेदा पामजदुना सुम खोंबा हाइद आई खंगे बाबाना लोइने तमे कई तमीबा तामोदी लाइसु याम फै मरमसु याम मोएन तमे लाइरबे मुंगदा पोकलुबना थबक मचा मतंग फंगलदे हाइदना थीबा लापने हाइमा आइदि कावे कांगहोंगरम बनी चाक लोइरगा वाइ सारसे nganangi do kamai toino nupibu chitaba nupibu hanthaba miyeng da yengba nupa dudi khupak se chaba taba ado matung da pharak taradi kamai tawdoi ba adu edi amuka sare dana la 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 गाड़ी से आगे ट्रेन में हम पुन्नम तो इमिन नसेरा फाइल दो आई पाइबीगे तमो कईदौरे नसा ngमद्रबो कैसे तौदे अईगी सर्टिफिकेट मैम याउबा फाइल मांगखिबगी खलंबा
ꯆꯥꯁꯤ ꯂꯩꯔꯦ ꯐꯥꯏꯜꯗꯣ ꯑꯩ ꯄꯥꯏꯕꯤꯒꯦ ngasi sangse mangumse ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯊꯕꯛꯁꯤ ꯀꯌꯥ ꯚꯦꯀꯦꯟꯁꯤ ꯂꯩꯇꯦ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯍꯥꯡꯕ ꯑꯃꯠꯇ ꯂꯩꯅꯗꯦ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯃꯟꯈꯤꯕꯅ ꯑꯩꯒꯤ ꯁꯤꯝꯁꯦ ꯃꯦꯁꯦꯖ ꯊꯥꯕ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯟꯅꯗꯤ ꯌꯥꯔꯝꯕ꯭ꯔꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯔꯣꯝ ꯁꯨꯔꯦ 98561-2004 ꯗ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯁꯣꯝꯅ ꯇꯧꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯁꯦꯟꯇꯔꯒꯤ ꯊꯕꯛ ꯊꯥꯒꯤ 1,500 ꯐꯪꯒꯗꯕ ꯊꯕꯛ ꯂꯩ ꯁꯣꯝꯅ ꯌꯦꯡꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯒꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯅꯤ ꯆꯦ ꯑꯝꯇ ꯇꯧꯕꯤꯌꯨꯕ ꯌꯥꯔꯕꯅꯦ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯏꯟ ꯑꯝꯇ ꯇꯧꯕꯤꯌꯨ ꯁꯦ ꯂꯤꯛꯁꯤꯒ ꯄꯥꯏꯕꯤꯌꯨ ꯃꯉꯥ ꯅꯪꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤ ꯀꯅꯥ ꯅꯥꯕꯩꯅꯣ ꯑꯩ ꯃꯤ ꯑꯃꯒꯤ ꯁꯨꯝ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯋꯥꯗꯣ ꯑꯩ ꯃꯄꯥꯟꯗ ꯇꯝꯒꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯥꯗ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯈꯤ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯒꯤ ꯑꯅꯥꯕꯗꯨ ꯉꯥꯏꯍꯥꯛꯇꯪ ꯍꯧꯔꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯕꯥ ꯇꯧꯔꯒ ꯑꯗꯨꯝ ꯐꯈ꯭ꯔꯦ 이마가 레미나보기 마담 여우라니 낭디 그래도 라이바 ꯑꯩꯁꯨ ꯃꯤ ꯑꯃ ꯎꯅꯒꯦ ꯂꯥꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯆꯠꯈꯤ ꯍꯥꯏꯕꯗꯒꯤ ꯂꯥꯛꯄꯅꯤ ꯐꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯆꯠꯂꯨꯈꯤ
ꯅꯪ ꯐꯤ ꯁꯨꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯇꯥꯃꯣꯒꯤꯗꯨꯁꯨ ꯈꯔ ꯌꯥꯎꯕꯤꯌꯨꯗꯅ ꯍꯣꯏ ꯕꯕꯥ ꯃꯥ ꯑꯃ ꯂꯩꯕꯁꯤꯅ ꯏꯄꯥ ꯏꯆꯥꯒꯤ ꯎꯀꯜ ꯑꯣꯏꯔꯤꯕꯅꯤ ꯃꯥꯒꯤ MCSꯒꯤ ꯄꯔꯤꯈꯥꯗꯨꯗ ꯉꯝꯖꯔꯕꯗꯤ ꯐꯒꯗꯕꯅꯤ ꯆꯂꯣ ꯆꯂꯣ ꯃꯥꯒꯤꯗꯨ ꯈꯔ ꯌꯦꯡꯕꯤꯔꯨꯆꯣ इस सिदी अचंबा मी नते गोल्ड मेडलिस्ट ने नंगु मसक खंगौद्रो फजब्रा नंगी ओइबदा याराद्रो मसक उरदी खंबा ngamni na khale मादी मथा याम सारामनिबो माबु करमायना थिरुदोइनो नंगना उन्नकिबा थेंनकिबा मफमदुदा सोइदना लाकनी बिमा होय थेंनरदी थेंनरे थेंनद्रदी मागी एड्रेस दा थाकिताबा अदुदी अखोय मुक चटलगे मतुंगदा अमुक कोइरक्के होय लाओ कखत पिरो मथक फमसे चंगदसु यारनिदा आई अरुब थबा म चतौ आइशु बस स्टैंड नुमि खुदिंग येंजबने आईदी मैट्रिक सर्टिफिकेट यावबा एड्रेस दुदा थाजरा अगे तौबने अदुदी आइबु हॉस्पिटल पुखपिरंबदु शोमला होय माने आइसु याम कोइना ngaijरमबने वेटिंग सेटा लाक्तुम तखरमाल हौगलकपददी डिस्चार्ज तौरमे से अदुदी मिनिट अनि किता ngaibiramo से सोमगी थैंक यू मतंग चावदा अमुक थेंगनेसे होय याये फमसु फमदरे यारेदा चलो की मतंग चाबदो केदोंगै लाक्तोइनो